mayam bu ahan maktada ikokno kurumzari amadi taram nuksari PK channel POTHAMINASI KHANGMINASI channel asina lepnaidana chayol khudinge nomajing numit khudinge thamjariba Chayolgi Rashifal ngasi su podana laksari ngasi October gi tang 8 dagina lakadoriba October gi tang 15 fawbagi oiba Chayolgi Rashifal kudol tamjage ngasi gi Chayolgi Rashifal asisu mahusagumna adamak mes Rashifal dagi kudol tamjaba hojare haraga aroibida min Rashifal kudol tamjagadawani amadi tangkak ani thokna mahusagum thamjabugum ngasi gi tangkakta tang 8 dagina tang 12 fawbagi ama aduga lemhoriba tang 13 dagina tang 15 fawbagi thamjaraba matungda Rashifal khudimaki oina Chayolgi oiba haksangi fall mahimasingi fall aduga pakang lesabi singi fall kudol tamjaraga adamak losin jagadawani fare adudi ngasi gi thamjariba Chayolgi Rashifal kudol tamjarage miyeng taminasi Jikone laksari si ma Phyto Life Grow Company dagi ni nahani ko hidak pijaram mudune buko ado ngasi mu laksari si koi almost nimit 12 ni muksura male ko pikir amun bagi ma ko birak ne do ima ko si ima gi si hana leram maduga kitang obong ba leiribra habdu koi kitang khangjage buko ado ima gi ahan bada mingam de lefam kitang habiyo o ai je mori dai ni si hayo to le jaba haida helen ko ba haida helen ko buko ado ima gi nuai bi disi kaino hai nuai da badi dai di loine nuai jai ko ada ai gi ai ro sigi da si jaba dai di loine nuai jare ado amu mu sok thara ko yaw ko to nte ya koi dan dim habiyo buko isagi nuai da du sinan dim habiyo anabadu moi da anabadi hana di chi amme ba ko chigi si ka di hana di ai di hidak si cha di manung da di chi amme ba ko hoji di hidak si cha ra bani na ko ga anabadi khara ju kang chale ma chum ju thoi na ta chigi si ka ga no ha ka ga no chigi si chai da da khata ne do di chi da si cha ba di na di khare nte na ba si kyam kuira ge na ba dai sahi ani ahum dum ba hairan ani hum sore buko maroina nangan su na bra nangan ga jamu phule haita aji usik maroina ji brist ne buko aji brist cancer ore kamai do bino kang ni ge se ore ba dai jo okay brist adi mahita bane buko mahita ba ji usik ji hani doctor hidak jabiram dabra kamai doge hani dak cha ram ti dak gi dak ja ti chikpe gi dam ta di ja chikpe dum chai ba adu phabra kamai doge adu chikpe di adu buli du he chai bu ti phare phaba ko ho adu ni sa le to khra ba di mu he hau ba okay ine hojik se Phyto Life ki stem cell siga nova siga koina ima da pijaraga sare si sar matung sida lakpa kari ahong mulai leiragusu lei habiyo leidragusu leide sum habiyo ko uji ahong bai bu na ba ti khara phare ko ai chikpe na ba khara phare chani ba khara po e ko adu ni ai ko okay tani ate te ahong kari lege hegi mahi tai khole habu de mahi da ba di tai uji te na khara kang chan gare ha kang chale ko sa ba thak podi kamai to ge sa ba di zum sa ri ba hai tare ai chak sa ba ko ba sa ba di khara ga da sa ba ya le di sa de hojik se hana leram badagi asim khaidi nuwaire habdo aikoina hangdanam da habiyo ne se nuwaire nuwaire ba ti ko ai sa ja hane ji hairo ga di ji ti amna nuwaire boli si cha ba de gi amon to ba de gi sa ni roi nuwaire jare di cha tu kha ga di cha jare ko sa je ko yi saning ba koi ning ba hai di lai da na to ba de kha numi kya ne subire ge sari je numi kya ne ba tara mari ni sur piket ama lore ko piket lore aduga piket ama silai ne ba ko ikja okay si faw sida larisi isada nuwaire habasi mudi khange ba ko adu khoi saga dobsi tha ahum ne ba ko tha ahum si mapung phana sa thokpio marak dum phagini phare ne lepthok bi dara ge di amu horo ko yai aduna magi leriba course tha ahum se si mapung phana sa thokpio ba ko yam nuwaire ma do sumaina si hidak sina kana ba si kharam khiri kana re si khangbire ko adu sumaina naba imadona naba amadi makhan anaba leiba mayam singsida mayam da kari ga habininge mayam ji sabi ahan musidi mes Rashifal ko sarge
Miss Rashifal gi oina ahan matang ki tang mapandagi na tang tarani thoi fawgi manungda anuba marup mapang unagani panduna lerakku sel fangani wano mamai fakani karbar tobu kanagani aduga lemori batang tara humdoi dagina tang tara manga fawgi manungda lamda satfa kaide laitin gi thabakta pukning sangani lekai gi thabakta matam mangani haksangi oinadi kaide mahai gi oinadi fajana chatli aduga pakang le sabi singi oinadi haina singnagani ani subada lokasage bris Rashifal gi oina tang mapandagina tang tarani thoi fawgi manungda lamda satfa kaide anubu marup mapang fangani pungi sei toba kanagani karbar toba saukatli aduga tang tara humdoi dagina tang tara manga fawgi manungda imung manung semgat sagat kani fam hongdo hongjin khara laigani aduga wano musu sakri khara thangani haksangi oinadi kaide mahai gi oinadi fajana chatli aduga pakang le sabi singi oinadi haina singnagani ahum subada lokasage mithun Rashifal gi oina tang mapandagina tang tarani thoi fawgi manungda lamda chatli fam hongi yeknaba yamgani sana konabagi thabakta mingjat fangani leikai gi thabakta matam mangani aduga lemhori batang tara humdoi dagina tang tara manga fawgi manungda wano musakri thangani moibung khongbagi thabakta mingjat fangani panduna leiba sel kya fangbangam-gani aduga haksangi oinadi kaide mahai gi oinadi fai aduga pakang le sabi singi oinadi muknagani mari subada khudol tamjage karkat Rashifal gi oina su tang mapandagina tang tarani thoi fawgi manungda lamda chatli lila drama yawba sel fangani mingchat fangani fam hongani anubu marup fangani deva karamagi thabakta pukning sangani aduga tang tara humdoi dagina tang tara manga fawgi manungdana sayen gi karbar da sel mangani lottery da sel mangani haksangi oinadi fai mahai gi oinadi fajana chatli aduga pakang le sabi singi oinadi haina singnagani Singha Rashifal gi oina tang mapandagina tang tarani thoi fawgi manungda wano mamai fakani fam hongani imung manung semjin sajingani anubu marup mapang fangani lila drama sana konabada mingchat fangani wakhal nungaigani aduga tang tara humdoi dagina tang tara manga fawgi manungda lamda chatpa kaide sayen gi karbar da sel mangani lottery yawba sel mangani haksangi oinadi kaide mahai gi oinadi fai aduga pakang le sabi singi oinadi thungnagani Kanya Rashifal gi oina tang mapandagina tang tarani thoi fawgi manungda lamda chatli fam hongi anubu marup fangani karbar toba kanagani imung manung semgat sagatli aduga tang tara humdoi dagina tara manga fawgi manungda laitin gi thabakta pukning sangani wano mamai fakani sana konabagi thabakta sel fangani haksangi oinadi kaide mahai gi oinadi ningma thungde aduga pakang le sabi singi oinadi muknagani tulla Rashifal gi oina tang mapandagina tang tarani thoi fawgi manungda wakhal sarangnagani anubu marup mapang fangani sel makong pangani mina sel thorogani ningba kaigani tang tara humdoi dagina tara manga fawgi manungda anubu marup fangani wano mamai pakani fam hongani sasan gi karbar da sel mangani haksangi oinadi kaide mahai gi oinadi ningba thungde aduga pakang le sabi singi oinadi haina singnagani Brisik Rashifal gi oina tang mapandagina tang tarani thoi fawgi manungda anuba paw tagani fam hongani wakhal nuaigani lamda chatpa kaide sel makong pali sana khonabagi thabakta mingchat fangani aduga tang tara humdoi dagina tara manga fawgi manungda panduna leikiba sel fangani imung manung semgat sagatpa ngamlagani fam kagani aduga haksangi oinadi kaide mahai gi oinadi fajana chatli pakang le sabi singi oinadi thungnagani Dhanu Rashifal gi oina tang mapandagina tang tarani thoi fawgi manungda panduna leikiba sel fangani anubu marup fangani fam hongani lau singu gi thabakta chaukhatli lila drama yawba mingchat fangani
ꯇꯥꯡ 16ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯇꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯅꯤ ꯂꯝꯗ ꯆꯠꯂꯤ ꯗꯦꯕ ꯀꯔꯃꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯗꯒꯤꯅ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯑꯗꯨꯒ ꯇꯥꯡ 16ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯂꯣꯇꯔꯤ ꯌꯥꯎꯕ ꯀꯥꯟꯅꯒꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯡꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯋꯥꯈꯜ ꯌꯥꯝꯒꯅꯤ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦꯜ ꯊꯥꯗꯒꯅꯤ ꯄꯥꯝꯗꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯂꯩꯐꯝ ꯍꯣꯡꯒꯅꯤ ꯐꯝꯁꯨ ꯀꯥꯒꯅꯤ ꯑꯗꯨꯒ ꯇꯥꯡ 16ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ lamda satpa kaide imung manung semgat sagatli asobunda chanbigani lila drama yawba mingchat fangani haksangi oinadi kaide mahigi oinadi fai aduga pakhang le sabisingi oinadi haina singnagani aroibida kudol tamjage minna Rashifal gi oina tang mapandagina tarane thoi fawgi manungda karbar toba kanagani pungisei toba sana konabada mingchat fangani fam hongani wano mamai fakani aduga tang tarau humdoidagina taramanga fawgi manungda lamda satfa kaide lau singogi thabakta chawkatli mari mataga punna samin thakminagani nungaiba paw tagani haksangi oinadi kaide mahigi oinadi mayai oina lei aduga pakhang lesabe sengi oinadi thungnagani asum nangasi thamjariba Chayolgi Rashifal si matanga saida tension janabagi tanjada lojage miyamna lobi fobo tabi bamadi miyeng tabi bagi damak ngamkhal leitana thagasaba phongdoksari amadi isa gi apama comment bibirakpagi damak ngamkhal leitana thagasari adu ngasi ngarangsu miyamna thambirakpa thagatpiro haduna thambirakpa topic sing athubada dum thagasarage haibo wafamji thamjaraga ngasi gi damutadi kaina nabi athing lejage pinabirasi kanglei fakna yai fare